Maitai aikoi punsinsi maipungi teamna tongan-tonganba awa ana taraba amadi anabasingda mateng pangkhre. Mayamgi tengbang nabagidamak lairiba WhatsApp group Maitai aikoi punsinsi maipungi teamna group asigi founder member Keke Wahengbamgi mapok numit ka mari leinana tongan-tonganba awa ana taraba amadi anabasingda tengbangkhre. Ahanbada kongba khitri laikai da laiba Pangambam Azit masamag BP stroke tawduna amadi machanupa mimanadraba amasu famungda taduna lairiba makoigi yumda chana thaknaba nongmagi tangai fadraba potlamsing amadi selgi tengbang khutsinaki. Janims Hospital Porampata blood cancer na naduna lairiba kiamgaidagi naha oiriba masagi chahi supnatagi kunmari khaktamak suriba haubam angambagi manakta chatuna lupa lising tara tengbangki. Mahak pupukning thogatpa wahai kaya na cancer bumaithiba piduna mahausagi punsida halaknaba thaunagi wahai kaya tamlamki. Amaromda haukiba April gi tang kun mangada miyamgi achauba khongchot ama chatkiba numit aduda wakal tana haudabadagi miyamgi ihauda soktuna Ras Medicity da layengduna lairiba hanagi Desamgi President Pangaltabidagi Wahengbam Somorjit ki manakta su chatuna anaba hangki. Loinana angamba selgi tengbangsu piramki. Khongsada sida Maipungi founder member Rajendra Pangambam, Frailatpam Umakanta, Bobo Kundrakpam, Ta Khoimu, Suresh, Azem, Robert, Tamochau Wangamba, Boyai, Kenny Aduga, Nupilaktagi, Rosie Brahmachari, Sangita Khoirom, Joymati Irom, Rima Naurem Amadi, Robasini Pukrambamsu Sarukyaki. Ningsing bayai ngasi mapok numit pangthokliba Keke Wahengbam matam sang na All India Radio Imphal-gi announcer oina thaupuram laba matungda laibak thibadagi haukiba Inglising ani taramari tamthiraba blood cancer na kanna narraba matungda thajadana hinglakkibani. Mahakki makhataba punsida ayamadi cancer haina mingthonba autobiography ama iduna international gi yauna state ki thakta manakaya fanglakre amadi masigi makhatabadana Miyamgi tengbang kaya da maru oina cancer na naraba singda awareness program kaya amadi tengbang kaya maipungi kuthangda ngasi fauba piduna lakli. Lakadawba mahaki makhataba punsida angamba tengbang awa ana taraba singda pibana mahaki amata ngairba pandam oina thamli hairi. Ngasi si akoigi ibung ahan tamo Keke ko mayamgi aduga mahaki birthday numit mapok numit ka mari lainana haitare koi maipun haiba maitai koi punsinsi haiba group asina tongan ba mafamsingda haitare akoigi kongba khetri laikai da laiba akoigi pabung ama Pangambam Azit haiba pabung sigi imung sigi yamna sona lehuriba imung pabung masamaksu ade imung family gi isa nupa amasu imlei kairei su dum yamna su hena khangbira magani du tamogi ipok numit ka mari leina nai khoi tamona angamba mateng mayamna so mateng pangjab serubani aduga iroina na khoi tamosu huji cancer patient yamna kanna oiruraba matungda huji phara akanda hadi hanadagi satharakpa cancer patient singda pungning thogatpa amadi mateng pangbagi adugi satharakpa amoina tamogi birthday ga mari leina na khoigi huji inaupa isanupa sing haitare khoigi kiamgaidagi haubam angamba haidana isanupa sisu khoigi kemo tawdana Janims Hospital da layingi magi so angamba mateng loinana handaki leibaki irangda yamna leibak thiba mayamgi mokta haitare leibak thiba thawdo ama thokiba khoigi inaunupa Somorjit adigi tongan ba singba anaba singa sonba singi mafamda chalaga khoigi maipungi teamna khoigi marup sing ibung sing ipasing me ang punjalaga tamogi ipok numit ka mari leinana khoina sumaina angamba mateng mateng se khoi asta sengbadi tamogi site tagi khoigi ibung sigi site tagi magi birthday gi mari leinana mana pangjabani aikoina support tawbo oina aikoina sumaina chasarubane do mayamna khoi aroipada ibungi so happy birthday hena kaina hana naramba sip ju phare adiri pungpa pharaga mayamgi hana pangi bai mathakta hena pangba ngamba so oibiro mayamgi mafamda khurumjari.